नुंसीरब इचिल इनाउसिंग ngasidi akhoi huzur sallallahu alaihi wasallam na sinnabiramba pautak tara punna khangminasi Hazrat Muaz radhiyallahu anhu na hai aingonda huzur akram sallallahu alaihi wasallam na pautak tara sinnabirame ahan bada nangu mai tharabasu natraga hatlabasu sirka tawrakanu ani subada namana pana mal pumnamak kharas tawthoku natraga nupi khaina kho haina yathang piraba phawbadasu makhoi yathang indaba tawrakanu ahum subada khangna faraz namaz thadokanu maramdi khangna faraz namaz thadoklabadi mi adugi damakta Allah gi daita leitrabani mari subada yu thaklakanu maramdi fattaba amasung achopa pumnamakki haurak phamni manga subada Allah gi yathang indaba tawganu maramdi masi Allah na yamna sawningba thabakni taruk subada namanaba pumnamak sikhrabasu nahak lanfamdagi handuna chelakanu taret subada nahaki khungangda ana laichat sandoraklabadi mafam adudagi chelakanu nipan subada imung manungi miyoi singda napangal gi matung ina kharstau mapan subada nangi imungi mi singna Allah gi yathang indaba matamda chairak biduna ki hannabagi damakta lichai thadokanu amasung tara subada imung manungi miyoi singda Allah bu ki hanbal lepkanu hai jakriba pautak tara sida Allah taala nei khoibu amal tawb ngambagi pangal pi nabi voishanu